Akasbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Panchayati Raj Mantri Thongam Biswasen Hairi, Pradhan Mantri Awas Yojana Gramin gi makada yum sanaba pandam thamliba adu English ngani kunithoi phawgi manungda thabak to onthoknaba kana honari. Social Welfare Mantri Okram Henry Hairi, Angang Singi Hakkan Bamasung Yokatuna Thamba Tangai Fade. Manipur da Hoki Bapung Kunmarida Miyoi Sani Nauna COVID-19 na Batengare. Leibaga Sida Ayushman Bharat Health and Wellness Center Lising Yankai Matak da Hangdutuna, Barana Anoba Tangkak Amada Sangsin Mangamle. Amasung, Leibaga Sida COVID-19 na Pagisang Makata na Hengalatuna, Haujik Sa da Murudra Humdoi Dasmik Taruk Yaure. Leibag asina malem gi laisat oriba COVID-19 gi mayokta punna amato oina lanthing dari. Lamdam sigi miyamna sakhang na bami kya na su lanthing asida mai pakna bagidamak Akasbani Imphal gi I pau gi khuthangda mipum khudimangna araiba thong ahum face mask upa amaga phut taruk lamna na leinaba mai mit amadi khutsa toin hamdoktuna taru tanana thamnaba apil tawri. Sumang lila gi sangairaba artist Oken Thodamna miyamda COVID-19 degi ngakthongna apil tawratuna hai. Mayambu Oken Thodamna Kuramzari. Hojik Fawgi Oina, COVID-19 gi vaccine putok triba maramna, Laichat Asidigi Naktoknova, Amatangaira Pambaidi, Section ba Hivasin Oi. Sarkarna, Laichat Asid Tingnaba Honoriva Asigi Matakta, Aikoi Punamaksu Bab Taminaduna, Laichat Asidigi Naktoknova, Tangai Padaba, Niom Omase, Nagna Satminasi Hijari. Aikoi Kudimagna, Yumdagi Mapan Hek Tokpaga, face mask Soiden Upsi. Sapon natraga hand wash season aduna kutsa seng na hamdoksi. Amasung mi amaga gi marakta phut taruki social distancing thamsi. Section ba haibasina isa ekoi gi nungsiraba imung manung amadi miyambu laichat asidagi kanbangam gadawriwani. Mayambu amukka hanna khuirumjari. Haujik mapungay papau. Rural Development amasung Panchayati Raj Mantri Thongam Biswasen Hairi. Raja Sida Pradhan Mantri Awas Yojana Gramin gi makada English ngani kunithoi phawbada yum sagani haina thamkiba pandam adumuk phangnaba sarkarna akanba thabak lokhali. Mahaki Secretariat Chamber da video conferencing gi khuthangda Awas Divas ki mifam yaurba tungda paumishing da Sri Biswasen hai. Masi Pradhan Mantri Narendra Modi na English ngani kunithoi phawbada yum leisidaba miyoi khudingmak yum lehenba haiba pandam du phanganaba gidam paikhatpa khungthangni. Leibaga sida leiriba nagari khudingmakpu afaba yum amamam lehenduna Pradhan Mantri ki anoba Bharat haiba wakholan adu phangan ba haibasi Raja Sarkar asigi su pantamni. Sri Biswasen hai scheme asigi ani suba tangkakta English ngani kun mathoi gi oina sagadaba apunba yum masing asi lising tara manga samri ni phuni thoini. Haujik phawbada yum lising nipan samri ni phumari sanaba register torakle. Lemhori ba yum lising tariat sahum marudrani pangi oina December phawbada register toba loisana ba pandam thamli. Mantri na hai English ngani taramapan kungi oina tangkak asida yum lesing nipan samapan sanabagi pandam thamkibagi manungda haujik phawbada yum lesing nipan samri kun mangagi senpham kaithokre lemhori ba yum samri humudra mangagi senpham asi chei loselapa phawbada kaithoklagani ahanba tangkaki oina English ngani tarataruk taret amadi lesing ngani taranipan taramapan da yum lesing mapan samnga kuntaruk saba loikhi tangkak asigi oina yum sanaba pandam thamkiba apunba yum masing lesing mapan satret nifuni Yum sani tara mari saba loisandana leiriba adu tha asigi manungda saba loisangeni hainasu mantri ni makhata na phongdokhi. COVID-19 gi laisa leptana sandoglabasu tangai fadabasana kangon sing ngaktuna haukiba September amadagi lalol etik yauna economic activities sing sathaduna lagli. Imphal da paumising ga unaba mada Panthoibi Housing Finance Company Limited ki chairman amasung managing director Thoksom Hemon hai economic activities asigi manungsana lalol etiki thabak mai pangna pangthokpa galena loan singbagi hainabi mahausa gi phipam da amuk hansilan batangai fadre loan singatpana lamtam sida sel thumgi phipam phagalan mada sauna mateng oigani. Social Welfare Mantri Okram Henry hairi angang singi hakkan ba amasung yokotuna thamba tangai fade. Imphal gi Manipur Press Club ta ngasi pangthokiba Universal Children's Day lisingani kun thorom da wangang mata mantri na hai angang singi hak anabagi damak miyambu bhab tahana ba campaign pangthokpagi tangai fadabalai hiramasida angang singi thabuk toriba miyosing amasung social welfare bibaki official singna tangai fadaba thodang logadabani children home amasung atei home sing da leiriba angang singi hakkan bada tongan ba NGO singna asobo thodang lona basu mantri na phongdokhi
ꯍꯣꯝꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯕꯤꯚꯥꯒ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯁꯤꯟꯅꯕ ꯃꯍꯥꯛꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯈꯪꯍꯟꯈꯤ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜꯗ ꯔꯥꯏꯠꯁ State Child Protection Society amasung Child Protection for Services Scheme na Women and Child Development Mantralaya amasung Raijagi Social Welfare Bibaki makhada sinkiba thoramadуда Social Welfare gi Director ngangom utam yauna Child Rights ki maramda khanghairaba miyoi kya saruyakhi Manipur State Rural Livelihood Mission gi Startup Village Entrepreneurship Program gi makhada ngasi Imphal East ki kairaw amasung Khetrigrau Block ta punna Enterprise sangkhai matoi hangdokre mapung eba thoram Imphal East ki huikap mayai lekai kairaw langdum amadi sanam santrok ta pangthokhi Imphal More lambi ki Thobal DC Office yoromdai da ngasi lambi ki khudong thiba thodok amada miyoi ama sire ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯄꯥꯎꯃꯤ ꯁꯣꯏꯕꯝ ꯕꯤꯅꯣꯏꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:40 ꯆꯠꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯡꯅ ꯆꯠꯂꯤꯉꯩꯗ JCBꯅ ꯇꯛꯄꯗꯒꯤ ꯈꯨꯗꯛꯇ ꯁꯤꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯁꯦꯟꯅꯔꯤꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯐꯥꯒꯠꯈ꯭ꯔꯦ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 200 ꯅꯧꯅ COVID-19 ꯅꯥꯕ ꯊꯦꯡꯅꯔꯦ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 139ꯅ ꯃꯤꯆꯝꯅꯤ ꯑꯗꯨꯒ 12ꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯇꯒꯤꯅꯤ ꯔꯥꯏꯖꯒꯤ ꯍꯛꯁꯦꯜ ꯕꯤꯚꯥꯒꯀꯤ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 113 ꯏꯝꯐꯥꯜ ꯏꯁꯇꯒꯤ 19 ꯊꯧꯕꯥꯜꯗꯒꯤ 11 ꯕꯤꯁꯅꯨꯄꯨꯔꯗꯒꯤ 3 ꯀꯛꯆꯤꯡ ꯇꯦꯡꯅꯧꯄꯜ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜꯗꯒꯤ 1 ꯇꯃꯦꯡꯂꯣꯡꯗꯒꯤ 13 ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯗꯒꯤ 2 ꯀꯥꯝꯖꯣꯡꯗꯒꯤ 3 ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗꯒꯤ 5ꯅꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯄꯥꯟꯗ ꯆꯠꯂꯨꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯗꯔꯀꯥꯔ ꯂꯩꯕ ꯂꯥꯌꯦꯡ ꯆꯠꯊꯅꯕꯒꯤꯗꯃꯛ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡꯗ ꯊꯝꯈ꯭ꯔꯦ ngasi miyoi 137 naba phaduna discharge tawki hojik phawbada raija sida COVID-19 positive oiba migi masing 19,797 sure naba phagalapagi sang sada 36.2 yaure hojik active case 2,993 leiri haukiba pung 23 da Thobal jila dagi chai 59 surba nupa ama lena asina naba dagi sikhiba lonena apunba sikhiba masing 139 sure Maraga sida COVID-19 gi sana kangon ngaktaba miyoi Manipur Police na phagat paleptri ngasi miyoi 3 phagatuna lupa lising 65,900 fine thiengki Health Services ki Director Dr. K. Rajon Hairi Manipur da hojik lairiba COVID-19 ki phibam asi thoina nungnangningai leite laksinduna leiri singi jila sing da sulai sada si thengnaba thabak ningthina sathari COVID-19 ki phibam gi matang da chayol gi oina pangthokpa pawgi mifamda Dr. K. Rajon hai raija sida hojik phawbada COVID-19 gi sample lakh 3,338 test tawkhre hojik test kit marang kaina leiri COVID care center 35 ni thina thabak tawri mangna hai handakta maraki mikhal pangthokiba Thobal jila gi Lilong Vidhan Sabha Kendra da ngasidagi COVID test tawba hore hayengdagina jila asigi Wangjing Tentha Kendra da test tawba horagani Saito Vidhan Sabha Kendra gi su test tawbagi thabak athuba matam da horagani oximetry 3,000 nauna leire masigi manungda 3,000 jila sing yengthokre oximetry sing asi asa sing de sinaduna home isolation tawduna leiriba anaba sing layengda sijinnagani Testing je hoji pawde koina punna tawjarisi 3,93,807 ni aduga masigi testing kit koi marang kaina lejari aduga consumable marang kaina lejari adu personal protective equipment marang kaina lejari covid care su koi 35 covid care su fajana function tawjari mayamna covid ki maramda kaisu nunaniya leite koi other control da yam fajana lejari health department yam fajana any area da koi fajana tathajari habjimtang ay media ki thok da hanna awdam jari loinana covid appropriate behavior se masi adum sathadan leigadamne Thobal jila gi Lilong Kendra gi marung sana leiba khengmanda ngasi COVID-19 test tona bo honabada miyoi 13 khaktamak thoraki hairi Aikhoigi Thobal Pawmi Soibam Binoin hai ngasigi oina miyoi 5 test tonabagi pandamda ayuk pung 13 rom tarakpada medical team ani khengmanda thungki adumoinamak nungthil pung 3:30 phawbada miyoi 13 tagi hena test toba thorakidi test okhiba miyoi 13 adudi loinamak negative oire hairi pawdam ama Haukiba November tang tar pangthokiba Thobal district ki Lilong amasung Wangjing Tentha Kendra anigi by election da hariba Kendra ani asida COVID-19 paksana sandolom yai haina sarkarna singnabadagi ngasi Lilong Kendra ki thengman da pangthokiba zero surveillance test da subnigi noi 13 tamak tholokpadagi hariba zero surveillance test adu hagi tahankhre nomuda noi sama test tonabagi pandanda ngasi auba oina pangthokpa test adu ayuk pung 13 dagi medical team anina test tonaba ngaibda nungtil pung ani phawda noi amata tholokide state asida COVID-19 gi positive oiba masing amasung sibagi masing asi yona hingalagliba asida sarkarna lokalliba khongthang asi miyamgini haina miyamna khanba ngamdaba haibasi daibak thibani Akashbani Imphal gi pawgidamak Thobal dagi Soibam Binoy
Langmaidong City Block in Manung Sanba, Mayang Lamzau Gram Panchayat ngasi Rozgar Divas Pangtokre. Thormaduda COVID-19 yauna sarkar ge tongan ba skim singi matangda akhang aising na wangangki. Lebaga sige mayambu COVID-19 daging ngakthong na batangay fadaba sana kanglong singang na sana bagi matangda Pradhan Mantri Narendra Modi na hawdoki ba Jan Andolan campaign Manipur da sumay pang na satari. Mayam gi lusing ba madi sarkar gi makok thongbo official kaya na su campaign asibu mapung phana ba mayam da tangay fadana sana kanglong singang na sana na ba leptana apel tong narakli. Campaign asigi saruk ama oina miyam na tangay fada basana kanglong singang na satuna laisat asi thengna mina na ba appeal toraduna rise gi health services gi director Dr. K. Raso. 3 golden rules. Number 1, appropriate mask sijinabiba haibadi natun khumba mask sijinabiba. Number 2 da khud sa phajana hamtokpiba saponna amadi hand wash na phajana hamtokpiba 40 seconds sang na hamtokpiba amadi koina mi amaga yakoi 6 feet lamna lebiba masi iliba bakhaidi COVID se khoi nga thopang amani even vaccine la asu laktrasu masigi COVID appropriate behavior se masi pangthok tab suya ya de tog dab suya ya de aduna masi mayam ji kuina torpagi fetik orpagum tawi aduna mase amuk hanna wakhan khandaraga masi COVID appropriate behavior se fajana inna ba hona biu habje aina praja singa aina hanna khuramjari. Surasanpur Jila ki Social Welfare Office ki makata leba ICDS Surasanpur na sinduna ngasi Jan Andolon ki campaign district headquarters ta pangtokhi tharmadu da COVID-19 ki maramda miyambu bhab tahana bagi poster sing yantokhi leba ga sida Ayushman Bharat Health and Wellness Center lising yang kai ki matakta hangdoktuna Bharat na anobo tangkak amada sangsin mangamle masina leba ga sigi miyai koti kun manga henbada haksel ki kana bapi bangamle Haksel amasung yaifa yumbal Mantri Dr. Harshvardhan Rise amasung Union Territory singbu COVID-19 laisat laina thorang asi paikat pada asobo thodang lobu gidamag thagat phongdokre COVID-19 laisat manungda miyam da haksel gi kana ba phangana ba front line da leiba health workers singna honari ba adubu mahana thagat khi Ayushman Bharat scheme asi miyam da haksel gi kana ba phangana ba gidamag English ing tarani pand hawdokhibani English ing ani kunithoi phawgi manungda leibak sinba thungna Health and Wellness Center lag ama makai hangdokna ba sarkarna pandam thamli Akashbani Imphal dagi pau tabiri Leibag asida COVID-19 naba pharakpagi sang makata na hengalantuna hawjik sada murudra hamdoi dasmik taruk yaure hawjik phawbada laina asidagi miyoi lak marifu mari lising kunipan hena naba phakre hawkiba pungkun mari khaktada miyoi lising nifu mari sanipan taret laina asidagi naba pharakhi hawjik laina asina nariba apunba misingi sada mari dasmik mapan ohum khaktamang active case oiri hawjik leibag asida active case lak mari lising nifum doi satret murudra mari khaktangaire Amarom da hawkiba pungkun marida miyoi lising nifu manga sanipan marifuni thoi nauna naba thengnaki noma khaktada miyoi samanga marifu mari sikibadagi hawjik phawbada laina asina siba apunba masing lak ama lising kuntrani thoi sam humpuni thoi sore sibigi sang sada amadasmik mari tareni Maragasida Indian Council of Medical Research ki paunai hawjik phawbada lebak asigi tongan ba laboratory singda coronavirus ki sample koti tarani thoi lak marudra manga hena test tawkhre hawkiba pungkun mari khaktada sample lak tara lesing maripu humdoi hena test tawkhi Tripura da COVID-19 naba pharakpagi sang sada marudra taruk dasmik ama ani yaure hawjik phawbada miyoi lesing kuntra samapan nifu manga naba phakre hawkiba pungkun marida miyoi sama manga nauna lena asina naba thengnaki aduga miyoi sama tarani thoina naba phaduna discharge tawkhi ngarang miyoi ama laikidabaga lena asina siba migi masing sahum humpuni thoi sure Mizoram da hawkiba pungkun marida miyoi kunipan nauna COVID-19 naba thengnaki miyoi marina naba phaduna discharge tawkhi hawjik phawbada rise aduda lena asina naba migi masing lising ahum samga nifuma thoi sure naba phabagi sang sada marifu taruk dasmik ama oiri hawjik active case samga tarama thoi leiri Loisilakpada COVID-19 dagi ngakthongna ba face mask upa phut taruk lamna leiba khut samadi mai mi taru tanana thamba haiba asamba thong ahuma singangna sarpina ba amughan ningsingjari aroibada maroiba pawmu Panchayati Raj Mantri Thongam Bisosen Hairi Pradhan Mantri Awas Yojana Gramin gi makhada yum sanaba pantam thamliba du English ngani kuni thoi phawbugi manungda thabak to onthongna ba kan honari Social Welfare Mantri Okram Henry na Hairi angang singi hakkan bambusung yokhatuna thamba tangai phade Manipur da hawkiba pungkun marida miyoi sani nauna COVID-19 naba thengnare Leibaga sida Ayushman Bharat Health and Wellness Center lising yang kai gi matakta hangdoktuna Bharat na anoba tangkak amada sangsin mangamle amasung Leibaga sida COVID-19 naba pharakpagi sang makata na hengalatuna hawjik sa da murudra hamdoi dasmik taruk yaure pauloi jare